Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Manipurgi irang laksinnabagidamak Centerna IPS officer taraga taruk Manipurda debut tawrakre. Manipurda hojik oiriba fibam asi laksinaba laukalakpa khongthang ama oina Centerna 2024 batch IPS officer 16 Manipurda debut tawrakre hairi. India TV gi report aman hai IPS officer taraga taruk Manipurda punna debut tawrakpa asina chahi amagi manungda khwaidagi yamna IPS officer sing state asida posting torakpa oiri mamangda state asida tharakiba IPS officer singi deputation report gi matung ina kumja 2018 da officer amata tharakide kumja 2019 da IPS officer ani kumja 2020 da IPS officer ama amadi kumja 2021 da IPS officer ahum tharakibani Official singna fongdorakibagi matung ina Manipurda amukta IPS officer taraga taruk debut tariba sina state asigi administrative machinery mapanga kangkhathanba on ground polishing fagathanba amadi intelligence coordination da chawna mateng pangba ngamlagani hairi Manipurda low kaina sangsilakpa mi sing khangin hengalakpadagi khunai amadi lengak londa yamna chawna akiba oirakle asangkasar State asida low kaina sangsilakpa miyoi singna mausagi changdagi hendokna mising hengalakpadagi khunai amadi lengak londa chawna akiba ma oirakle haina Indigenous Peoples Forum Manipur IPFM gi President Asangkasar nungnangba fongdokre New Delhi da Labour Press Club of India gi Conference Hall da pangthokiba paugi mifam amada Asangkasar na hai mausaga manana mising ka hena hengalakpagi chaitheng asi ngasi magjiribam district ta masak thongna uba fangli district asida 1951 amasung 2011 gi marakta mising chada 80.22 gi changda hengalakli haibasi chapchana uba fangle hai hena ngakli badi state asida Kumja 1969 dagi 2001 fawada mahusaga manadaba khul masing khangen hengalakpa asini Manipurna India da tinkraba matungda state asina haukiba chahi kuntra rom asida mi sing chada kuntra gi mathakta hengalaktuna lagli 2001 dagi 2011 fawada mi sing hengalakpagi chang asi chada 24.5 oiki Mataw wasumna state asida decade amada mi sing chada 42 gi changda hengalakpa asi mahusaga chana daba mataw ni haiki magna makha chana pawmi singna fongdokhibada state asigi yellow mi nataba singna khundaba kangpukpi amasung Churachandpurda anawa khul kaya masing khangdana thorakpa sini maram aduna sigumba fibam asina yellow mi singi tungi punsi kari oirakani haibada akiba fawi khunai asida chauba akaiba ama pirakpada natana lengak londa su chauna singnaba ama oirakliba mi sing ka hena hengalakliba si maram chana yengsil haudrabadi hena awaba fibam ama lakani haina asangkasarna nungnangba fongdokhi Churachandpurda nupi macha ama ijat manghalaba matung Hatlaga Huntoklamle Ngarang nung pung ani makhairom taba matamda Churachandpur district ki thanglon subdivision gi manung channa laijang fai da masakhang da basingna chahi nauribi wakhal mi mana drabi ni haibi nupi macha ama nupi oibi gi ikai khumna ba manghalaba matung da Halaga Huntoklamle hairi thaudo adoga mari leinana Churachandpur human police ki kangbuna case ama sulokhatkre hairi Pausina hai nupi macha ado maha kya pokpa mapaga loinana chingda sing chanba chatminnabada lambi lamangna khibadagi thiba khangdabadagi khunja sing changduna thibagi thabak chathabada asibak chang oina fangkhibani Nupi macha adu sina fangkiba matamda masada mafi marol amata yauramdawaga loinana namja namthekhibagi khudam sing fangba ngamki hairi khud adum oinamak hauzik fawbagi oinadi chapchaba pau fangba ngamdri PR thamjinba se democracy wan thokmanghanbani dombi Miyamna khanba mihut leina popular government ama lingnaba hotnabagi mahut matam sangna president rule thamjiliba si democracy wan thokmanghanbani haina Sivasena Manipurgi president Moirangthem Tombi na fongdokre Babu Parada laiba party siga office ta pangthokiba paugi mifam amada wafam asi fongdola duna Tombina makhata na hai Malemgi oina khwaidagi chawba democracy chatpa laibangni hainariba India gumba federal structure laiba amada miyamgi mihutna lengak semandaba haibasi miyamgi democracy gi hak adu khungoina bani Handak center na Manipurda thamliba PR asidi Kanglufani gi marakta tangdu laitaba hanjilaknaba thamkiba PR ni haina Sivasena na lawi adubu tha ani helaklaba fawba Manipur gi ching amadi tampaki mafam singda president rule asida mayek thokpa thabak amata tawba ngamdana leiri lamdam asida tangdu laitaba puraknaba home minister Amit Shah amadi Manipuri governor Arjoy Kumar Balana Kuki amadi maite animakta khulai pikhalaknaba wafam thamki wafam adu singna duna Kuki khulai paiba sing amadi Kuki CSO singna khulai amata pikhaloi haina muktuna leire Maduda sunatana Amit Shah na Manipur gi chinggi lam fauduna chatliba national highway singda free movement lehengadabani haina mamang tha gi tang taragani pan lauthokrabasu ngasi fawba thabakta onthokpa ngamdana leiri chahi chingtam haina khaidoklaga nakalamata gi oiba mikyengda center na chathariba achievement politics asi lepiu natrabadi inkhalakliba naha singi wakhalda anti national oiba wakhalon lakloi hainingai leite haiki PM amasung Home Minister gi thawong yaningde haiduna kairau kendra gi khul ahungi oiba mass protest rally chatkre
ꯄꯥꯔꯂꯤꯌꯥꯃꯦꯟꯇ WAQF MML Bill 2025 ꯄꯥꯁ ꯇꯧꯈꯤꯕ ꯑꯁꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ, BJPꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯃꯥꯁ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯀꯝ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯃ ꯇ꯭ꯔꯥꯏꯑꯦꯡꯒꯨꯂꯔ ꯚꯤꯂꯦꯖ ꯒ꯭ꯔꯥꯎꯟꯗ ꯀ꯭ꯌꯥꯝꯒꯩꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯖꯃꯤꯠ ꯎꯜ ꯎꯂꯥꯃꯥ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ WAQF ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? WAQF ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯁꯋꯥꯐꯀꯤꯗꯃꯛ ꯀꯠꯊꯣꯛꯄꯅꯤ꯫ WAQFꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤ ꯌꯣꯟꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯟꯕꯁꯨ ꯌꯥꯗꯦ, ꯑꯗꯨꯕꯨ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕꯗꯤ ꯌꯥꯏ꯫ ꯏꯟꯀꯝ ꯑꯁꯤꯒꯤ ꯍꯛꯗꯥꯔꯗꯤ ꯁꯥꯗꯥꯀꯥ ꯑꯃꯗꯤ ꯖꯀꯥꯠꯀꯤ ꯍꯛꯗꯥꯔꯁꯤꯡꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯥꯎꯈꯠꯅꯕꯒꯤ ꯃꯤꯡꯗ WAQF MML Bill 2025 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯑꯃꯗ ꯑꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤ ꯃꯪꯂꯥꯟꯗ ꯇꯦꯟ ꯀꯥꯞꯄꯒꯨꯝ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ WAQFꯀꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯏꯟꯀꯝꯁꯤꯡ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯃꯨꯟꯕꯁꯨ ꯌꯥꯔꯣꯏ꯫ WAQF ꯑꯦꯛ ꯑꯁꯤ ꯀꯛꯇ꯭ꯔꯤꯐꯥꯎ ꯆꯍꯤ ꯂꯤꯁꯤꯡ ꯆꯪꯂꯕꯁꯨ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ WAQF MML Bill 2025 ꯑꯦꯛ ꯑꯣꯟꯈ꯭ꯔꯕ ꯑꯁꯤ ꯑꯊꯨꯕꯗ ꯔꯤꯖꯦꯛ ꯑꯃꯗꯤ ꯔꯤꯄꯤꯜ ꯇꯧꯕꯤꯌꯨ꯫ ꯕꯤꯜ ꯑꯁꯤ ꯀꯛꯊꯠꯄꯤꯌꯨ, ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯈꯣꯜꯂꯥꯎ ꯂꯥꯎꯈꯤ꯫ ꯑꯊꯨꯕꯗ ꯑꯦꯛ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯖꯃꯤꯌꯠ ꯎꯜ ꯎꯂꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯉꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯜꯂꯥꯍ ꯃꯄꯨ ꯃꯥꯅ ꯑꯐꯕꯇ ꯑꯣꯏꯍꯜꯂꯁꯅꯨ ꯍꯥꯏꯅ ꯖꯃꯤꯌꯠ ꯎꯜ ꯎꯂꯃꯥ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤ-ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯦꯗꯔ ꯀꯌꯥ ꯂꯦꯞꯇꯅ ꯐꯒꯠꯂꯤ꯫ ꯐꯒꯣꯛꯆꯧ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ, 19 ꯁꯨꯕ ꯒꯣꯔꯈꯥ ꯔꯥꯏꯐꯜꯁ ꯑꯃꯗꯤ G71 CRPFꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯁꯥꯏꯊꯣꯟ ꯑꯃꯗꯤ ꯍꯩꯌꯥꯏꯒꯣꯟꯗ ꯊꯤꯕ-ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯤꯕ-ꯍꯨꯝꯕꯒꯤ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯐꯒꯠꯄ ꯉꯝꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯥꯝ 940 ꯂꯨꯝꯕ IED ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯗꯕ 303 ꯕꯣꯜꯠ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯅꯤ, 12-ꯕꯣꯔ ꯕꯣꯜꯠ ꯑꯦꯛꯁꯟ ꯔꯥꯏꯐꯜ 8, 12-ꯕꯣꯔ ꯗꯕꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ ꯏꯟꯆꯥꯔꯖ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯕ ꯁꯦꯝꯗꯣꯛꯂꯕ AK ꯔꯥꯏꯐꯜ ꯑꯃ, ꯑꯍꯥꯡꯕ 12-ꯕꯣꯔ ꯔꯥꯏꯐꯜꯒꯤ ꯃꯔꯨ ꯑꯅꯤ, ꯀꯥꯞꯄ ꯌꯥꯔꯤꯕ 5.56 mmꯒꯤ ꯃꯔꯨ 5, ꯀꯥꯞꯄ ꯌꯥꯔꯤꯕ .303ꯒꯤ ꯃꯔꯨ 5, ꯚꯥꯎꯐꯦꯡ ꯋꯥꯀꯤ-ꯇꯣꯀꯤ ꯁꯦꯠ ꯑꯃꯅꯆꯤꯡꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯗꯨꯅ 9 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯥꯒꯠꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤꯗꯦꯟ ꯕꯥꯋꯦꯜꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯌꯥꯎꯗꯕ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ .22ꯒꯤ ꯔꯥꯏꯐꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯃ, ꯄꯝꯄꯤ ꯑꯅꯤꯅꯆꯤꯡꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯂꯥꯜꯍꯧꯂꯨꯞ 4ꯒꯤ ꯂꯥꯟꯃꯤ 5 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ 4ꯒꯤ ꯂꯥꯟꯃꯤ 5 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯔꯨꯞꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ KCP PWGꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨ ꯎꯔꯨꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯑꯁꯥꯗꯨꯟ ꯑꯦꯂꯥꯏꯁ ꯇꯥꯂꯤꯐ ꯑꯦꯂꯥꯏꯁ ꯂꯥꯏꯉꯝ 22 ꯀꯧꯏ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯁꯨ ꯄꯥꯎꯃꯥꯏ ꯀꯣꯂꯣꯅꯤꯗꯒꯤ ꯗꯤꯃꯥꯟ ꯂꯦꯇꯔ 9ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯏꯪꯈꯣꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯪꯁꯤꯗꯝ ꯋꯥꯡꯂꯦꯟ ꯁꯤꯡ ꯑꯦꯂꯥꯏꯁ ꯊꯧꯅ 22 ꯀꯧꯏ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯝꯂꯣꯡ ꯕꯖꯥꯔꯗꯒꯤꯁꯨ KYKLꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯒꯣꯜꯃꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯔꯟꯖꯣꯏ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯊꯧꯁꯤꯟꯕ 39 ꯀꯧꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯝꯕꯣꯜ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯔꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯜꯍꯧꯂꯨꯞ ꯁꯣꯔꯦꯄꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯝꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯂꯩꯃꯔꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯆꯣꯟꯕꯝ ꯄꯥꯛꯄꯤ ꯗꯦꯕꯤ 38 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯄꯣꯔꯣꯝꯄꯥꯠ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯦꯛꯀꯣꯟ ꯀ꯭ꯔꯣꯁꯤꯡ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯃꯅꯥꯛꯇꯒꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ KCP ꯅꯣꯌꯣꯟꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯦꯛꯇꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯁꯨꯟꯗꯔ ꯁꯤꯡ ꯑꯦꯂꯥꯏꯁ ꯁꯅꯥꯊꯣꯏ 38 ꯀꯧꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯐꯌꯦꯡ ꯁꯥꯕꯜ ꯂꯩꯀꯥꯏꯗꯒꯤ ꯄ꯭ꯔꯤꯄꯥꯛꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ ꯑꯉꯣꯝ ꯁꯨꯔꯖꯤꯠ ꯁꯤꯡ 33 ꯑꯦꯂꯥꯏꯁ ꯖꯣꯖꯣ ꯑꯦꯂꯥꯏꯁ ꯆꯦꯡꯂꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗꯒꯤ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯗ ꯆꯦꯟꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯤꯡꯗꯥ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯍꯦꯟꯁꯣꯟ ꯄꯤꯛ ꯋꯥꯏꯐꯩ ꯑꯦꯂꯥꯏꯁ ꯍꯦꯟꯁꯟ 23 ꯀꯧꯏ ꯍꯥꯏꯔꯤ꯫ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯒꯤ ꯈꯣꯡꯖꯪ ꯁꯨꯛꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯔꯕ ꯐꯥꯎꯕ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕꯅꯣ? ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ
separate administration ama taanduna kuki singi oiba kuki len ama semnabani makhoi gi demand asi sukhan handokloi haina kuki singna yamna fongna barat lenga ki mafamda hairaba fawbada tuminna leithokli ba si karigino haiba wahang ama lakli Manipur thugaina ba honna ba haibasi Bharat ke apun basaktam thugai baga chap manai haiduna Bharat lenga na Manipur thugaina ba honna ragli ba kuki terrorist singa sigi mathakta lawfam thokpa ain gi oiba thaba adu chap chana lawba ngamgadabani adobu haujik fawbagi oinadi Bharat lenga na khangna una ta na tumina leishiliba si karigino haiba asini oiriba phibam asina takpadi Manipur thugaina ba leijabi thaduna honariba kuki terrorist singi khongjang asi Bharat lenga na sawgalabra haiba wahang amasu chongthoragli Wang asigi paukhum Bharat lengang na pifam thoktabra yam nangagli badi Manipur gi miyam gi mihut oina leriba MLA sing na sukuki terrorist sing na Manipur thugaina bagi changsiliba khongjang asi sukhan handokloi haina fong na kayara khana lauthokhiba asi makha tana asumak tumin na leishiliba si karigino Maraibang Manipur gi apun basaktam kaidana ba Manipur thugaina ba fong na landaragli ba kuki terrorist sing asigi mathakta lawfam thokpa thabak adu chapchana lokhatkadabani haiduna Manipur gi MLA sing na Bharat lenga ki mafamda amatoina taksin pham thoi Adobo miyam gi mihut oiriba MLA sing lawfam thokpa Maraibak Manipur kanna ba thodang asi haujik fawba lawba ngamdana leiribasi yamna lali masina pena draba Manipur miyam na MLA sing gi mathakta achoba khongjang ama changsilakna bagi maram haibadu su khangfam thoi Bharat lenga ka su tawngaduna leiraba kuki lalulup sing asi haujik karamba phibam da leiri haibasi Bharat lenga na taseng na miyam da khanghandana thamli sugi ground rule thugairaga nongmai paiduna Manipur thugaina ba akan balalau changsilakpa sida su chanariba kuki militant sing na fong na yaure haibasi Bharat lengak su khanglabani adubu ngasi fawba makhoi gi mathakta ain gi oiba thaba amata lokhatpa ngamdana leiriba asina di Manipur thugaina ba hotnariba su chanariba kuki militant sing asibu ifong na Bharat lenga na sogatpani haibasi laloidra haina khali Bharat lenga na kaya gi matik son bagi haiba bu kuki terrorist sing na kuki miyam ga amato oina kusam naraga Manipur gi kuki taba mafam sing da buffer zone amadi red zone haina lauthokhtuna makhoi gi oiba separate administration ama ifong na semna ba thabak paikhalagli ba sini Manipur thugaina ba honaragli ba si Bharat ki mainland amadi atopa Bharat ki manung da laiba state amada tholak patarabadi Bharat lenga na karishu tumina leishilamloi Mafam matam chana Bharat lengak leiri haibadu thabak na utuna sungsoi khoiduna maithiba ngamlamgani adubu haujik kuki terrorist sing na kuki miyam ga amato oina punsinduna Manipur thugaina ba honaragli ba khongjang asi sukan halloi haina ifong na lauthokhraba fawbada Bharat lengak na tuminna leishiliba asina kuki terrorist sing da tongsinba oina uhalle maduna Manipur gi apun basaktam kaidana ba lawfam thokpa thodang adu Bharat sarkar na lawgadabani haina Manipur gi MLA sing na mangjel thaduna Manipur miyam ga loina na Bharat lengak ta hanba leitana taksin pham thoi